Ngarangdagi nong leptana chubana maram oiraga Thangagi tongan mapham khara Ching Ningkhairakpadagi yum ani Amang Atta Thokhre Mou Naha ningkhairakpa Ching leibak nanshinbadagi meeyam kalhoure Thaudok ase ngasi numit yungba machung pung 3:30 taba adwaida thokibane Presna fangba pau amagi machung inan nong leptana chubana maram oiraga Ching Ningkhairakhi hairiba mafamsing adude Thanga oinam lekai Thanga samukol lekai Thanga chingkha lekai Thanga hisnam lekai Thanga khoirom lekai amadi Thanga khunjem lekai ne aduga Ching Ningkhairakpadagi yum ani akai atoi thoki hairiba mafam aduna Thanga oinam lekai dane leibak Ningkhairakpadagi akai atoi nanglabai yum ani aduna lekai asige khairakpam noren amadi khairakpam maipak kaubam yoi ani asige mayum singne Thaudok aduda khairakpam maipak ki loinabe khairakpam ongbi bembem leima chahi kunchaga manga hairibam yoi ase Chingi leibak nansinba hurakpadagi manak nakpada leiramba mi singna kalhobani haire Thaudok asigi pau hek fangbaga AC asigi MLA Tongbram Robindrogi Wakar Singh Arabai Tengol Unit 63 gi Tengoloi Singh Changsin Laktuna awaba taraba imung singda mateng pangbaga loinana Ningkhairakpa leibak Singh excavator sizinaduna sangdokpagi thabak chathakhe leibak Ningkhairakpagi thaudok aduda khudong thiban nanglurabe khairakpam ongbi bembem thabakta narakpadagi moirang PH da pokatuna first aid piraba matung Imphal da makha tana layengnaba pukre haina pau asinam khatari Ching Ningkhaiduna gari chathok jasin sungya mak yadabadagi ahingda anaba pubagi tholakpa anaba singsu gari manungda ani leaga leibagi awaba adugumba mayoknabadagi akoi Thangagi honorable MLA Tongbram Robindrogi lising makhada aihakna hariba lambi mayam ngasi JCB puraga meeyam chathok jasin gi damakta Hꯧzik semjari amadi matung tarakpada sugumba khudongthibasi thokdabasu oisunu garigumba sugumbagi khudongthibasi tholagasu Tamar Robindrogi miyeng makhada aikoina miyamda chathok chasin yanabagi damakta lepa leitana chathajagani haja khabi warna matunu bashe sije yeibani soba ngamdai lawa baba chenjila wadro khong khukka paaga illaga phakpani ba phakhi Di jauh mana tu, leibak jauh mana tu ni nak kar, betul ini. Seharusnya isi, kita isi, kita try kan biasa.